ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯨꯔꯕꯨꯡ ꯐꯨꯒꯥꯎꯆꯥꯎ ꯏꯈꯥꯏꯔꯣꯝꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯍꯦꯟꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯄꯥꯎꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯇꯦ ꯋꯥꯌꯦꯜ ꯀꯥꯇꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯊꯝꯖꯔꯤ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤएम खनबा इशू कयाना थलब स्टेट असिदा लुसिंग मथौ ताई सही अनिगा था तरेट की नुमित तरागनी थुनि सूरब कांगलुक इरांग असि मपुंग फाना लुसिंद्रगसु तंगाई फदब मरम क्या लाकपदिगी था तराग नुमित तरागनी थुनि सूरब प्रेसिडेंट रूल असि लौथोकनाबिगी फिबम अमा उब फंगलि तोंगान तुंगान पावगी लिखुन सिंगदगी मणिपुर पॉपुलर गवर्नमेंट अमा मथंग था जनवरी फावगी मनुंग सीएम लगनी हैनसु फोंगदोनरि सावरना था अमरुंगी मनुंग असिदा सेंट्रल गवर्नमेंट मणिपुर पॉपुलर गवर्नमेंट अमा लेहनना होनबदा तंगाई फदना तौदब यादब थबक खरदि लेरि थबक सिंग अदुगी मनुंग खरदंग पनब तारगदि कोकी अमसु मैतैगी एमएलए सिंग पुनसिलबा मतुंगदा मिसा मियांगी पुनबगी तंगाई फदब मा लेहौरिबसिनी मैतैगी ओइनदि कोकी सिंगना कायहौरक्त्रगदि महौसागी इंग तप फिबम अमद हंजिन हनबदा यत्पिनबा हौजिक फावगी ओइनदि थोलक्त्रि अदुबु कोकीगी मैकैदिगिदि गवर्नमेंट अमन लिंगबकी मुहुता सेपरेट एडमिनिस्ट्रेशन हाइबदि यूनियन टेरिटोरी हाना पीगदबनि हाइबा डिमांड अम हौजिकसु हिंगलि डिमांड असी कुकीगी मिसम यामना तौबनति लाइबाक मांगहन पांबा मैतैगा अदुम मुक्नरगा लैबा पांबा खुलाई पाइबा खरगी थौइनसिन ओइरकपनि असिगुम्बा थौइनसिन पीरिबा महिकसिंग असी फादोक्त्रिबा मखै पॉपुलर गवर्नमेंट अमा लाक्लगसु नत्रगना पीआर गवर्नमेंट सि मतम सांदोक्लगसु मैसादि अदुम लाकिगनि मखोइबु कमदौना लक्षिनबा हाइबदुदि इंडिया गवर्नमेंट ना लॉगी मतुंगिना थबक लौखले खनबा मतमदुदा ओइगनि मरमदि ngasi फावबद कुकीगी मी फत्त खरना माखे लांगलिबसि सेंटर की थौजाल अमा उत्पीबदगी ngambani थौजाल अदु पीररोय हाइबा नुमिता मणिपुर इरांग लैरोय हाइबसि अखंग अहिसिंगना हाइनबो वाफमनि इशू असिमसु तपना तपना लोसिलकनी हाइना लौरगा अखोइगी मांगना इशू मयामसि थेंगनबा ngamba चीफ मिनिस्टर अमा मथौ तारी अदुगुम्बा चीफ मिनिस्टर अदुना कांगलुक खुदिमक चप मानबा मियेंगदि येंगबा मसुम अखोइगी मरक थाजबा लेहनबा ngamba अमसंगी मसिगी मथक्ता साथीना मपांगल कनबा लेंगा अम ओहन बसंगी मपांगल कनबा हाइबा तारगदि कांखोंग सायरगा लैरिबा लो एंड ऑर्डर असि निंगथीना लक्षनबा ngamba मसु खुलाई पाइबा कांगबु खुदिमक थेंगनबदा ngak nondaba misa ama mathau tai हाइरिबा मसाकसिंग असि मतम मतमगी याना यानाबनि हाइदुना सत्पा यारारोय सिरोल तौबा मतमेनख्रि अमदना अमा हाइजिन अमदना अमतमसिन तौरगा मतम लेनबगी थबक तोकदबनि मसिगी सुमथक्ता मियोय लिसिंग खुंफु हेना इंटरनली डिस्प्लेस पर्सन ओइरिबसिंग असिदा मिनुंगसिगी मियेंग येंगबिबा मा संगी मखोइबु मसागी मयुमदा हलनबा थबक पैखकदबनि बीजेपी न तौगदबा मरुओइबा थबकसिंगी मनुंगदा अतैदि प्रेसिडेंट रूल लौथोकपा अमसुं लेंगा अमा सेमहनबदा चंगबा लुसिंगबा मखनबदुनि बीजेपी मसागी ओइबा एमएलए सि चौपोक मंगा अदु थारगा कुंथ्रागा तरेनि कॉन्स्टिट्यूशन की मतुंग इनदी मखोय कुंथ्रागा तरेन मक चीफ मिनिस्टर की कैंडिडेट ओइबे अदुबो मखोय खुदिमक चीफ मिनिस्टर ओइरबा याबिगी मतिक मयाइदि सुने याउदि मसिंग याम एमएलए सिंग सौगटपे एमएलए दुबु चीफ मिनिस्टर ओइगे हाइबसु सेंटरना यारोय बीजेपी की ओइना लेजिस्लेचर पार्टी की लुसिंग खनबा हाइबसि हाई कमान की थौदांग होय एमएलए सिंग मखोयगी लीडर अदु पार्टी की हाई कमाना खलकपा मिसक्तुर सौगटले हाइबा वरेप अमा लौहनगनि मदुगी मतुंगदा मखोयना अपाम मिसा अमा अमसुम एमएलए मयामना यादब ngamloidaba lusingbा मा खलकनि मदु जनवरी था फावगी मनुंगदा थबक ओंथोरकनि हाइबिगी थाजबलै मणिपुर की चीफ मिनिस्टर ओइहनगे निंगलिबा मिसा अदु खंद्रिंगगी ममांगदा अखोयगी कोकथक्ता नल्लिबा पोलमसिंग असिसु पार्टी की लुसिंगबसिंगना खनबीबा मसंगी कांगलुक इरांग असिना मरम ओइरगा मणिपुर की इकोनॉमी लैखा ताख्रिबसि कमदौना हगोट हनगदगी हाइबसि नैनदबा यारोय थबक फंगदबा नहा लाख कया अमदा कमदौना थबक पीगदगी हाइबसिसु नैनदबा यारोय स्टेट असिगी डेवलपमेंट कांखोंग साइरिबसिसु खनदबा यारोय मखा तना पामदबा थौदौ थोंदनबगिदमक कांगलुप सिंगा वरि सानाहनबसिंगबा असि सीएम ओइगदरिबा मियैदुना तौबा ngamgadra हाइबसि खनरगा लुसिंगबा खनबियु सेंट्रल लीडर सिंगना हाइबदु खक इनबा मियोय सीएम ओइना खलगदि मणिपुर बीजेपी की ओइना मिंगसत मयेंग असुम तरकनि मियामना खंगी मदुदि हौजि गवर्नमेंट अमा सेमनगनी हाइना थौरांग तौरिबसि मतांग सरकपगी नति इंग्लिशिंग अनिगा कुनगा तरेता पांथोकदोरिबा मिखल असिदा मियामगी मिनुंगसि फंगनबा थौसिलमनि हाइना लौबयाय हौजिकते लुसिंगबु ओइगदोरिबा मिसा अदुदा सिंगनबा मयाम अमा मयोंगनी मिखल मयादा सिंगनबा मयाम अदु कामदौना थोअलोइदगी हाइबसि महाकी हाइसिंगबा अमसुम थबकना ओहनगदोरिबनि
ꯃꯤꯈꯜ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯇꯜꯍꯧꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯍꯟꯒꯗꯕ ꯑꯣꯏꯔꯒꯗꯤ ꯂꯩꯕꯥꯛ ꯃꯥꯡꯒꯅꯤ, ꯃꯤꯌꯥꯝ ꯋꯥꯒꯅꯤ, ꯃꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯔꯇꯤꯒꯤ ꯃꯤꯡꯆꯠ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯛꯀꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯄꯨ ꯆꯞ ꯃꯥꯟꯅꯅ ꯎꯕ ꯉꯝꯕ, ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯥꯖꯍꯟꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯂꯤꯡꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯗꯤꯁꯦꯝꯕꯔ 22 ꯐꯥꯎꯕꯗ ꯕꯤꯗꯤꯑꯦꯐꯁꯤꯡꯒꯤ ꯗꯤꯃꯥꯟ ꯄꯤꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯩ ꯆꯠꯂꯛꯄ ꯌꯥꯏ ꯁꯟꯖꯤꯠ꯫ ꯕꯤꯗꯤꯑꯦꯐꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟꯁꯤꯡ ꯊꯥ ꯑꯁꯤꯒꯤ 22 ꯐꯥꯎꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯑꯣꯔꯗꯔ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯩ ꯍꯧꯅ ꯆꯠꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯤꯗꯤꯑꯦꯐ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯒꯣꯜꯁꯦꯝ ꯁꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯨꯆꯤꯡꯕꯤ ꯑꯥꯡ ꯁꯥꯟ ꯁꯨ ꯖꯦꯜꯗ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯉꯥꯡꯅ ꯁꯛꯅꯔꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯨꯆꯤꯡꯕꯤ ꯑꯥꯡ ꯁꯥꯟ ꯁꯨ ꯖꯦꯜ ꯃꯅꯨꯡꯗ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯆꯤꯡꯅꯕ ꯂꯩꯔꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯡꯅ ꯁꯛꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯍꯤ 40 ꯁꯨꯔꯕꯤ ꯑꯥꯡ ꯁꯥꯟ ꯁꯨ ꯖꯦꯜꯗ ꯂꯩꯈꯤꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯍꯟꯈꯤꯗꯕ ꯆꯍꯤ 2 ꯁꯨꯈ꯭ꯔꯦ꯫ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯥꯡ ꯁꯥꯟ ꯁꯨꯒꯤ ꯎꯀꯤꯜ ꯐꯥꯎꯕ ꯎꯅꯍꯟꯈꯤꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎꯅꯗꯕ ꯑꯃꯗꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕ ꯆꯍꯤ 2 ꯍꯦꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯖꯦꯜ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯁꯤꯔꯝꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯑꯥꯡ ꯁꯥꯟ ꯁꯨꯒꯤ ꯃꯆꯥꯅꯨꯄꯥ ꯀꯤꯝ ꯑꯦꯔꯤꯁꯅ ꯆꯍꯤ 40 ꯁꯨꯔꯕꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯍꯥꯔꯠ ꯑꯃꯗꯤ ꯁꯔꯨꯒꯤ ꯑꯅꯥꯕꯁꯨ ꯂꯩ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯪꯈ꯭ꯔꯕꯤ ꯑꯥꯡ ꯁꯥꯟ ꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯪ 2010ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯒꯤ ꯃꯇꯨꯡꯗ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕꯅꯤ꯫ ꯆꯍꯤ 2015 ꯃꯤꯈꯜꯗ ꯗꯤ ꯐꯦꯛꯇꯣꯒꯤ ꯂꯤꯗꯔ ꯑꯣꯏꯈꯤ, ꯑꯗꯨꯕꯨ ꯔꯣꯍꯤꯡꯒ꯭ꯌꯥ ꯃꯨꯁꯂꯤꯝꯁꯤꯡꯗ ꯖꯦꯅꯣꯁꯥꯏꯗ ꯆꯠꯊꯈꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯁꯨ ꯂꯩꯈꯤ꯫ ꯏꯪ 2018ꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯖꯦꯜꯗ ꯑꯃꯨꯛ ꯊꯝꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯃꯅꯥꯎꯅꯨꯄꯥ ꯍꯥꯠꯈꯤꯕ ꯑꯦꯀ꯭ꯌꯨꯏꯖ ꯃꯌꯥꯝꯕꯅ ꯍꯥꯠꯈ꯭ꯔꯦ꯫ ꯂꯃꯟ ꯈꯨꯝꯗꯨꯅ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯊꯧꯗꯣꯛ ꯑꯃꯗ ꯆꯍꯤ 10 ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯄꯒꯤꯗꯃꯛ ꯃꯤꯑꯣꯏ ꯑꯃ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯃꯨꯔꯁꯤꯗꯥꯕꯥꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ NTCꯒꯤ ꯀꯦꯟꯗꯨꯋꯥ ꯑꯦꯁ ꯄꯣꯟꯗꯥꯗ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯋꯥꯏꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯦꯁ ꯄꯣꯟꯗ ꯑꯗꯨꯗ ꯅꯥꯏꯠ ꯋꯥꯆꯃꯦꯟ ꯑꯣꯏꯕ ꯃꯁꯥꯒꯤ ꯆꯍꯤ 95 ꯁꯨꯔꯕꯤ ꯍꯥꯏꯔꯤ꯫ ꯑꯂꯥꯝ ꯁꯦꯈꯅ ꯃꯤꯑꯣꯏ ꯑꯇꯩ ꯈꯔꯒ ꯂꯣꯏꯅꯔꯒ ꯁꯦꯈꯀꯤ ꯃꯅꯥꯎꯅꯨꯄꯥ ꯇꯧꯐꯤꯛ ꯁꯦꯈꯄꯨ ꯌꯨꯝꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯏꯪ 2015ꯗ ꯐꯨꯔꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯍꯥꯟꯅꯒꯤ MLA ꯀꯣꯡꯒ꯭ꯔꯦꯁꯇꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯇꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯒꯤ ꯃꯔꯥꯜꯗ ꯑꯣꯔꯤꯁꯥ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯤꯅꯤꯌꯔ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ MLA ꯃꯣꯍꯝꯃꯗ ꯃꯣꯛꯀꯤꯝ ꯄꯥꯔꯇꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ OPCCꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯥꯔꯥꯕꯇꯤ ꯀꯇꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠꯇꯒꯤ ꯍꯥꯟꯅꯒꯤ MLA ꯃꯣꯛꯀꯤꯝꯅ ꯍꯟꯗꯛꯇ ꯁ꯭ꯇꯦꯠ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯤꯗꯔꯁꯤꯞꯄꯨ ꯁꯤꯡꯅꯈꯤꯕꯅꯤ ꯑꯃꯁꯨꯡ ꯀꯪꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯤ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤꯗ ꯆꯦꯁꯨ ꯏꯈꯤꯕꯅꯤ꯫ ꯑꯣꯔꯤꯁꯥ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ OPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚꯛꯇ ꯆꯔꯟ ꯗꯥꯁꯅ ꯍꯥꯏꯈꯤ ꯄꯥꯔꯇꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯃꯣꯛꯀꯤꯝ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯃꯦꯝꯕꯔꯁꯤꯞꯇꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫